LEIBAK AMABU CHAOKHAT-MAIKEIDA PUNABA HOTNABADA Nahasingna Electoral Politics ta Maipunana Yaosinbagi Tangai Fadaba Leire HAINA Shanjoy AHANTHEM na PHONGDOKKHRE Kumbi Ideal Youth Development Organization KIYDO Club ki mangarak suba Foundation Day da saruyaraduna magna makata na haikibada KIYDO Club asi awana taraba miyamgi mating pangba humanitarian service ta kathokpagal lone na thabak toriba kumbi da leiriba afaba club singi manungda KIYDO Club su amani club ki thaumi singna COVID-19 pandemic ki matamda laukiba humanitarian service kaya busu nauhauna na ningsingki loina lamdam asida oriba fibamasi mikhalda nahasingna hangthengnana yausiludaba amadi miyamna afaba miref khalhaudabana thoganingdaba kaya asi ohilakpani maramaduna lakadoriba 2027 ki election asidadi tungidamak amadi manipur gi fibamasi yenglaga ingtapal lamdam ama sembak ngamnabagi damakta afaba miref sing nahasing amadi miyam puna khanbiu haina mahakna appeal tawki